Tronglaobi da angang ani hatkibagi thaudo aduda chenaramgani haina chingnabadagi hausi fawbada Manipur Police amadi NIA na United Cookie National Army UKNA gi punna cadre manga fagatpangamlei thaudo asi hek thokpadagi lepalaitana operation chathaduna akan mamongda investigation investigation loibaga chapchaba khangbangamlagani haina Home Minister Govindas na fongdorakli Imphal ki Mantri Pukhrida leiba Civil Secretariat ki Home Minister asigi conference hall da pangthokpa paugi mifam amada Minister Govindas na makha taraduna tha asigi April 8 ta Tronglaobi da angang ani sikhiba amadi Central Security Force na nongmai kapadagi mioi ahum sikhibagi thodok anima NIA da sinaduna akan mamong da investigation chathabaukhrai Case asigi matang da state ki Home Department amadi NIA ani ki marakta itat tatana pau faunari hausi fawbi oina chingnaba UKNA gi cadre manga fagatuna wahang pahung chathari case asi loishina bahonabada matam kharadi changani haina fongdorakhi loinana state asida hausi fawbi oina state security personnel lising taret ki awat palai haina Home Minister na fongdokladuna waliba personnel sing asi mention naba athuba matamda recruit tawragani haibagi thazaba fongdorakhi थोक्रिबा थौदोक्सिगी मागी लंगला लंजिन पुनमक्सि थि मतम खरदी संगमनी अदु मीदी खोय ऑलरेडी वी हैव अरेस्टेड 5 ऑफ देम अखोयन चिंगनरिबा सस्पेक्टेड तो दिदे अखोय फारे बखरदी हुजि फाबा लेपते अदु मथक ऑपरेशन से हुजि चथरी मफम सिंगसिदा मणिपुर गी वैली से अनरेस्ट ओइन अदुम लेहन बकामु हमसो लय हु डजंट वांट मणिपुर टू रिमेन इन पीस That has to be find out. Manipur ki lairiba police ki lairiba establishment sigi credibility ilai laitaba dong he koina media gi through the sokara kano tawjaba madu NIA si India gi khwaidagi henna khwaidagi thajaba yaba adugum agency amaneba asigumba gi investigation taw matamda aduna prajana amuk henna thajana naba amaga loisinagre haibadu thoktanaba adugumba agency da koi sarkar na sinajaba Amaromda Bisnupur District ngarang security force ki gari da kuki macha yaure haina social media da pawma sandorakpadagi miyamna security force ki gari thugai duna nongmai munkhiba amadi asopan yaukhibagi thodokpo Home Minister Govindas na nungai taba fongdorakli Loinana thaudosi social media da aranba paw sandokpana maram oiraga thokhibani hairaduna security force ki gari da yauriba mioi ado Chandel dagi Assam Rifles sathabak tawba naga machani hainasu Home Minister na thamlakli Govindas na makha taraduna April 9 da pangthokiba Unified Command gi meeting da Chief Minister na drug amadi illegal arms sing faganaba akanba instruction pikhibagi matung inna security force sing na state asigi tawan ba mafam sing da thi buhumbagi thabak chatharakli Masigi sarukamo ina ngarang ayupung tara makai taba duaida Imphal Airport agi Sabir Muhammad Kauba drug lalonba nupa ama fagatki Fagalaba miyo edu police na wahang pahong chathabada Kwakta area da kulaiga konana yamlaba drug kaya laire haiba khangbangambadagi Kwakta area da thibu humbagi thabak chathanaba security sing na changsinnaba honabagi lambi da miyamga muknabagi thaudo si thokhibani Thaudo da security force ki khulai nipan amasu irang hauba sing na lakhi hairi Adabu khulai sing adu fagat pangamle hainasu Home Minister na fongdorakhi Manipur ki prajada amasung Bisnupur district ki praja singda khoin thamjaningi basidi akhoi thokriba tang tarit ki thodok sida khwaidagi thamoi sokpa yamna pikliba ngang ani sigi matau karam leihidrabano makhoi si adugum loba tamthiraba mioi kamu sing ado phana nabagi yam kanna akhoi ni changsilliba matam ase athu matamda masak thangdok pangamna naba sarkar na honaba sida praja singna mateng pangbiu hingsa ki thabak thadok piu haiban haiduna akhoi taruk Bisnupur district ki leijariba MLA akhoina Bisnupur district ki prajada appeal tawjari Manipur ki prajada akhoi punnamak khanare hairaga akhoi tawgodoba akhoi na tung khoi bagi oiba asiguma thodog ase amuk hanna thoktarnaba akhoi tanaminasi